Leibak sin batungna BJP ki mapangal henkathanba amadi mara chetpa lengak leiraknaba chotharakliba aigi imung BJP ki imung campaign ki saruk ama oina campaign asi Nambol Kendra oinasu National Spokesperson and BJP Manipur Pradesh ki in charge Dr. SAMBIT PATRA BJP Nambol Mandal ki President Salam Brazamani ki sangaida firal chungkhatuna ngarang haudokpagi thoramda BJP Nambol Mandal ki President Salam Brazamani BJP Manipur Pradesh ki Vice President su oiriba lakadawriba 32 suba Manipur Legislative Assembly election da BJP ki mirep oina basem sariba thaunaudram Basanta Kumar atai BJP ki luchungba sing amadi karyakata singsu sarukya ke Dr. SAMBIT PATRA na phongdokibada India ke Prime Minister Narendra Modi na North East chakhatnaba Manipur chakhatnaba akhanaba thawrang kaya paikhatpide lengak na paikhalakliba thawrang khudingmak imung khudingda chithadana phanganaba awat apasing khangdoknaba pandamda aigi imung BJP ki imung campaign ase pangtokchabane masina imung khuding yawhanduna mara chetpa BJP lengak leinaba amadi chakhatpa leibak ama oinaba mipum khuding na saruk kyaminase haike यह भारतीय जनता पार्टी साठों विधानसभा में कर और आज मैं नंबोल में आया मैं अभी आया तो मैंने सुना कि माइक्रोफोन में कुछ आवाजें आ मुझे बताया कि किसी दूसरी पॉलिटिकल पार्टी की भी बैठक हो गई स्वाभाविक है चुनाव का समय है तो बैठक हमारे बैठकों में लोग मुस्कुरा रहे हैं उनके बैठक में देयर इज टेंशन क्या होगा कैसे होगा How will we achieve anything? That is the tension that they are having in their meetings. आप बताइए आज कांग्रेस पार्टी की हालत ऐसी है कि ना मणिपुर में नेतृत्व है और ना दिल्ली में नेतृत्व है. Neither does the Congress party have a leader as a leader in Manipur, nor does it have a leader in Delhi.